Manipur ahan boina koi COVID-19 variant Omicron ngasi confirm to bang angkre hai review si oktober tang taran ni thoida Kolkata ya ko thung matung da tang taram doida Imphal ya ko thung thi bani madugi matung tarak da ko home isolation tor tham je bani makhata na koi health department na hai review si surveillance thambaga haukiba tang kunmari sida koi genome sequencing ki damakta IBSD tail pada thabada ngasi tang kontre ta confirm to bang thi bani aduna Manipur da koi variant chi ahan boina Omicron si confirm to bunga mer nyam section medaka oini haiba simathakta koi mamangda koi Amsterdam dagi ani aduga koi Canada dagi ama aduga Tanzania dagi manila kadi haiba myo si masage chei ni puni panchure tera ye khomrek tagi ni hairi aduga haiba myo asigi imung munung ohum amsu aji COVID-19 positive ore adubu bakoi ohum asi Omicron oibra oidabra haiba si sabsa khamangam dri bakoi ohum bisu koi genome sequencing tongda wadam ta koi thakre haiba sini masig matang da koi health director gi health director ki director Razona koi permission na kundu wa humzo koi puna menta milis result sila Omicron positive ore haina lapore luna na ya koina ngasagi koi contact ohumdo adugi su koina genome sequencing da thare aduga luna na ya koi masigi ngasi positive ore abasi akoina khamunga masina aikoina covid positive oire na koina khangdas ga loina na yakoina hana degi singna ba kharadi leirabani masi koina affected as well as an affected international condition degi lapani na soina ama yor maya haina koina singna ba hana dum lai masina koi hana degi yakoina precautionary measures lokot from to koi action koi loina lokot na lai maslega yakoina district की rapid response team की कोई activate हो रहा है testing team activate हो रहा है कोई testing की हैंकर ना बा क्या कोई यंकर ना हजी ले रिश्ते की हैंकर ना कोई यंकर ना हो रहा है अदुगा upper respiratory tract infection acute respiratory tract infection ले बा लोग को समायम से या कोई ना testing तो उनका भी कोई यंकर ना action लोग ली समय तो उतना या कोई ना जगह उपयोगता या कोई ना लोई ना district खुदिमुक्ता CMO से कोई activate होने तो है कोई quarantine center आना quarantine center हर जगह कोई ना COVID care center सिंची कोई ना quarantine center anytime तो उनको किया है लोग ने लेडी कोई district में पावर लोग ने भी है अभी को हाने लेडी बस staff सिंची लोग ने activate होगा या कोई contract है या कोई लोग ने होती थमी मसी या कोई लोग ने ready दे ले अभी को लेडी बस district level ventilator lagi kadi oxygen lagi bed sing lagi koi loina check torga ya koi loina hoji for any consequence koi ready loina lei masi dongta koi parjana ke suwani ya leke to bodabu masi ki virus asi mai transmission je 3-4 times ani delta variant ki hand transmission oiba magi severity di yam kan da ICU da sangba gi samsi yam handa ba adugumba anabani aduna ya koina masi nokta yam kininga leke adu yam kininga leke hairaga su ya koina hanada ki hena government ki site ki su ya koi section mun upasi yam kan section na action me am lokale adu lona na praja ki site ki su as a responsible citizen amoina covid appropriate behavior marks apa maximally sunda thabi biyadre appropriate afaba marks appropriate oiba marks e koi phajana hapiba adagi distancing phajana tawbiba 2 meters lapung leba in maybe more also adagi phajana hygiene sanitation phanba kutsa phajana hamtokpa amadagi close space ta pundaba open space ta punbiba close space ta punmatari thong thona goina hantopiba exhaust phajana tawbiba adagi open air ga meeting tawbiba mi punbiba mask hatopi adaba adagi covid vaccination ji masima yam thuna second dose se full dose phajana yam thuna speed ta hengar piba loina na ya koina ya go minasu koi booster dose kam na ba koi lapok re adagi 15 to 18 years ki su koi vaccine hona na ba ki koi ready le re preparation na koi tawo hore adana masi dongta koi government ki site ki di ya koi yam kan honari masi da natana masi na positive koi begini hana ki positive hukta ba khari ai amta panjage pa sigi mamanga Canada dagi mi ama 37 years Oibama
tang mapan da India da tholaki adu Manipur da tang trai thoi da tholaki adu mai sample si koina collection si tang trapan to mai sima Omicron negative ko ha adagi tang trama thoi da hada thasi 41 years subanga 12 years subanga tang trama thoi da tholaki tang trama thoi da India da oiba adu tang trama thoi da su Manipur da thumari ba magi sample collection si tang trapan da Laure atau koi test tong matam su jenem sequencing tong matam da moi Omicron negative koi hai samai tong na mi di negative koi grabani aduga hoji Tanzania di lapa nupa se sintari koi na positive koi se mase yaro na tamjari aduga maga contact to Tanzania ki contact to ba mi koi na mayam contact to basing ji test to bari mi kadi positive koi se ya koi yam phajana symptomatic koi de mi je koi na RD wing gi institutional quarantine center de legi moi masayam pan legi symptomatic koi de moi sing asigi jenem suggestion tha re ina hajar re aduga moi ji la aga moi gi test result si la aga kari to da ge ya koi na makha mu de sagani ada moi si ya koi na de kari mo negative or kana ya koi na 14 days si adum sualani kari mo positive or ga di masi kari makha sa thage de ge do ya koi na dum khana gani adna nga sai gi positive ori ba Tanzania dagi lakpa nupa se masih jenim sa uji sineri masamo kana dum neri magi symptomatic oye adana masi yakoina magi tokon thokpa adum yakoina adum chathari masih thoina kaisu kiringa leke magi monda complain huji karimata leke masin tam samsage aduna yakoina huji overall covid ki oina dagi thasida sibagi numisi nubitarani di ada 00 level de lakpa magni Delta variant ki oina di appai da yam phagalabani adu recovery ki ratio 98.26% da labani adu hoji active case 182 khatani lari se aduna masi delta variant ki oina di kasu kininga letre adu bu yakoina section ragadi delta variant oro Omicron oro any atopa variant ama Omicron mathak orga su yakoina section ragadi akoina adum makhata na adum variant mathang la ga attack to piya aduna yakoi aina hajaba covid appropriate behavior fazana sapiba yam hoji phare habagi monga mask upida ba kopida ba si tobiranu khari na mayam section minarisi loina yakoi vaccination se yam thuna second dose ka tu matungda booster kam na ba amadi 15 to 18 na howna na bidong ta masi mayam ready le biro ai wafun sinang ai thamje